Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau KNAB gi Asiba Hachang tara lamhangda taduna cha ucheksingna chaduna leibadu nungaitabadagi mai thadokre mamang tha January 18 dagi hauraga February 3 faubada Kamjong district amasung Kabo tampa ani gi lonaba mafamda leiba Manipur yaol lanmi singi base camp amada KNAB amadi Indian Army gi kangbuna January 18 ta attack tawduna maikai animakta akan mamongda khuthongnabada Laikhidraba KNAB gi lanmi sing adugi hakchang lamangda taduna sa ucheksingna chaduna leibadu yengba nungaitabadagi Manipur gi apunba yaol lanmi sing ngasi Asiba Hachang sing adu mai thadokpagi thabak paikhatkre hari pau asina thajaba yaba pau gi matung idani Manipur gi yaol loisingna handuna nomai kapada KNAB amadi makhoiga chatminaba lanmi sing Asiba Hachang lamangda pat pumduna taduna leibada lamlaki sa ucheksingna setuna chabagi amadi Padda pumtha bagi manam namthirak padagi Manipur gi yaol loising ngarang Asiba Hachang tara khomjen nuna mai thadokre hari numit kayani chupna khut thongna khiba du da nongmai maruna pan badagi soktuna lanfam dagi Fangkhraba Matungi chat pangamdabadagi sikhiba KNAB gi lanmi kaya gi Hachang hojik lambi gi mafam kaya da taduna leiri hariba mafam sing adu nakal anima ki lanmi singna changchin bada khudong cha da mafam oibana Hachang sing adu lathok pangamdana leirakhibani hari pausina makha tari badi khuthongna khiba thawdo adu da leikhiraba KNAB amadi Makoiga chaminaba singi Asiba Hachang yang khairom lup adugi lanmi singna khomjin khibaga loinana Kabo tampaki tungcho haina khangnaba tungkiyo khunda ngasi nongmanini gi mamangda fumjin khre haidi loinana makha tana KNAB amadi makoibu yokhatliba singna Manipur gi yaol lanmi singi mathakta landana ba aron mathawrang kaya pakhatli loinana Manipur gi apunba yaol loi singna sulan phamadu mayokna na ba hojik su sem saduna leinari maram aduna Matam amada hektamak maikai animakta khuthongnarakpa yai haina thajanari ki khulai paiba signal lating khan makha basti bazar da leiba farmhouse ani amanga tho alamba na chana potchai sing huranduna pukre Manipur da thokli balana sigi akan bachai thengjuri bam district ki praja singna fangluraba matung matam khara pamdaba thodok sing thokdudraba matung kuki khulai paiba singna juri bam gi jairon pokpi amadi lating khan makha basti bazar da leiba farmhouse ani amanga tho alamba ga loinana potchai kaya su huranduna pukre haidi Hiramasigi matang da pauche sina fangba paugi matung inadi kuki khulai paiba singna amanga ta tho alam laba farmhouse sing adu kuki singna mamang chehi gi June 3 ta nungthil pung mari taba matamda kuki singna masagi farm dagi faduna pukhraba matung minungsi leitana hatpi khraba jirbam dagi soibam Sarat Kumar Singa gini haidi pausina hai ngarang ayuk pung 10 ga minini fu mangaram taba matamda Lating Khan makha basti bazar da leiba farmhouse su gairam baga loinana Mafam aduda thamba potchai sing huranduna pukhibaga loinana farm aduda thaba kwa pambi sing su yanthatuna manghalam khibani hari farmhouse adu paka oina thoina amangata thokhide ka aduda thamba TV yauna pukhraba matung kangthol amadi firol sing mai tharam ki hari thawdo si thoi haibagi pau fangbadagi police amadi CRPF ki kangbu changsinuna yengsin khre hari nef tawkhibal nan loken ani kanbang amle makoi fazilama mioi amasu police na fare selgi demand ga mari leinana faduna pukhiba nan loken ani police na chathakiba operation na kanbang amkhibaga loinana mioi ani adubu fazinduna thamlamba mioi ama police na fagat pangam kre police ki pau sin hai tha sigi manga da Imphal East district ki hengang police station gi manung chanba Kairang Hengang Khong area da chathakiba operation da nan local ani fabada chenaba mioi adu fagat pangamki faraba mioi adugi maming MD Anwar Hussain ni fugama thoi kawi aduga mafam adudagi tekta kaidana kanmangam khraba nan local ani aduna Assam gi Gasbari dagi Montu Sekun amadi Dubari dagi Rintu Mina kuntraga taret kawi makhoi ani Imphal gi Hata gi public hospital manak tagi kidnap tawduna pukhibani haidi mafam ani dagi mioi ani WY tablet amadi brown sugar ga kona na fare Churchandpur district tagi mioi amangarang Assam Rifles ki Kangbuna Technopol district ki More police station na konba More gate number 1 Assam Rifle check post manak tagi WY tablet kg ama makhaya kona na fare hairi farba mioi adugi maming Jamkholon by J Nifu kawi Churchandpur gi Songdo village tagini mangondagi mobile phone ama 4-wheeler gari ama su fagat ki fagalaba mioi adu mangondagi fanglakpa polam sing aduga kona na More police station da khusin nakre hairi nakalamarom da Bishnupur district ki Kangbuna su Phawak Chau Ikhai police station gi manung chanba kwakta da Pangal Lamkhai Anita STD high school manaktagi mioi amasung ngarang brown sugar gram 1041 ga kona na fari hari farba mioi adugi maming MD Tajuddin Kungamapan kawi Lilong Litan makhongdagi ni mangondagi fangliba polam sing aduga kona na mioi asi Phawak Chau Ikhai police station da khusin nakre hari